ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯏ ꯀꯨꯜ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯈꯤꯕ ꯍꯩꯀꯨꯝ ꯆꯤꯡꯖꯤꯟ ꯀꯧꯕ ꯍꯩ ꯑꯗꯣ ꯍꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯇꯥꯛꯂꯛꯂꯤꯕ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯂꯥꯔꯣꯏ ꯀꯨꯜ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯃꯩꯅꯝ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯀꯥꯔꯤꯕ ꯑꯗꯣ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯃꯤ ꯃꯈꯩꯅ ꯂꯣꯏꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯩ, ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯩꯅꯝ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯀꯥꯔꯤꯕꯁꯤꯕꯨ? ꯍꯥꯏ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯍꯦ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕ ꯑꯃꯗꯤ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ, ꯑꯦꯔꯥ, ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯈꯛꯇꯒꯤꯁꯨ ꯅꯠꯇꯅ ꯃꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯜꯂꯤꯕꯁꯤꯕꯨ? ꯍꯥꯏꯔꯨꯔꯦ ꯉꯥꯡꯂꯨꯔꯦ ꯃꯈꯣꯏꯗꯤ ꯑꯉꯝꯕꯅꯤ, ꯍꯥꯠꯄ ꯉꯝꯕꯅꯤꯗꯣ, ꯍꯦꯛꯇ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯑꯄꯪꯕ ꯃꯄꯥꯟ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ꯫ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔꯁꯨ ꯆꯨꯝꯃꯤ, ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ, ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯝꯕ ꯁꯔꯤꯈꯝꯕ ꯃꯍꯧꯁꯥꯗꯒꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗꯕ, ꯃꯗꯨꯗ ꯅꯠꯇꯅ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯌꯥꯝꯅ ꯆꯥꯟꯅ ꯊꯝꯕ ꯑꯉꯝꯕ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯂꯥꯔꯣꯏ ꯀꯨꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯑꯆꯧꯕ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯄꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯈꯤꯕ ꯍꯩꯀꯨꯝ ꯆꯤꯡꯖꯤꯟ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯩꯀꯨꯝ ꯆꯤꯡꯖꯤꯟ ꯊꯤꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯀꯨꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯋꯥꯄꯨꯛ ꯇꯦꯟꯕꯅ ꯑꯃꯥꯏꯕ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ, ꯇꯥꯎ ꯋꯥꯄꯨꯛ ꯇꯦꯟꯕ, ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ? ꯍꯣꯏ ꯑꯉꯝꯕ, ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯜ ꯑꯗꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕ ꯅꯠꯇꯦꯅꯤ꯫ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁꯔꯤꯈꯝꯕꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯤꯡꯊꯧꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯝꯕ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯨꯟꯅꯔꯤꯕꯅꯣ? ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯝꯕ, ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯦꯗꯣ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯜꯂꯤꯕꯅꯣ? ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ, ꯄꯥꯔꯤ ꯄꯨꯔꯤ ꯄꯨꯔꯦꯟ ꯍꯟꯗꯛꯇꯒꯤ ꯂꯤꯔꯛꯂꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯁꯝꯂꯞꯅ ꯅꯉꯣꯟꯗ ꯂꯤꯒꯦ ꯇꯥꯎꯀꯣ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯍꯥꯏꯕꯤꯌꯨ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯉꯝꯕ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯉꯩꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ, ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯍꯩꯀꯛ ꯌꯦꯜꯂꯤ ꯍꯦꯛꯄ ꯑꯃꯗꯤ ꯉꯥꯐꯥ ꯆꯐꯥ ꯇꯧꯗꯨꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯟꯕ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯈꯥ ꯄꯅꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯆꯍꯤ ꯀꯌꯥ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯑꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯥꯟꯐꯝ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ
ꯀꯅꯥꯒꯤꯁꯨ ꯃꯄꯨ ꯄꯥꯟꯗꯅ ꯈꯨꯟꯈꯠ ꯈꯣꯟꯈꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯆꯥꯅꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯉꯝꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯝꯕ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯝꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯩꯅ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯕꯨꯅ ꯈꯨꯟꯈꯥ ꯄꯅꯥꯗ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯄꯥꯏꯁꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯟꯕ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯈꯨꯟꯈꯥ ꯄꯅꯥꯅ ꯃꯅꯤꯡ ꯇꯧꯅ ꯆꯥꯖꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯁꯥꯎꯕꯒꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯐꯠꯇ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯄꯨꯟꯅ ꯄꯥꯏꯁꯜꯂꯒꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯏꯁꯟꯕ ꯑꯁꯤꯗ ꯑꯌꯦꯠꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯝꯗ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯨꯟꯈꯠ ꯈꯨꯟꯈꯥ ꯑꯅꯤꯃꯛꯅ ꯆꯥꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯍꯦꯛ ꯄꯥꯏꯈꯤꯕꯗꯒꯤꯗꯤ ꯈꯨꯟꯊꯛ ꯄꯅꯥ ꯑꯃꯠꯇꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯟꯕ ꯑꯃꯗꯤ ꯈꯣꯏꯊꯥ ꯂꯪꯊꯥ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯍꯩꯀꯛ ꯌꯦꯠꯂꯤ ꯍꯦꯛꯄꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦꯗꯅ꯫ ꯃꯍꯥꯛꯀꯤꯁꯤꯗꯤ ꯄꯪꯐꯠꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯉꯝꯕ, ꯂꯥꯟꯐꯝ ꯃꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯨꯟꯅꯕꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯂꯩ ꯃꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯆꯅꯨ ꯅꯤꯉꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯅꯝꯗꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯂꯣꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯦꯡꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯒ ꯍꯨꯌꯦꯟ ꯂꯥꯟꯊꯦꯡꯅꯒꯅꯤ ꯈꯟꯗꯨꯅꯇ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯛꯂꯤꯕ ꯂꯥꯡꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯃꯍꯥꯛ ꯂꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯂꯣꯏ ꯍꯩ꯫ ꯑꯆꯨꯝꯕꯅꯤ ꯑꯉꯝꯕ, ꯀꯩꯗꯧꯅꯨꯡꯗ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯉꯝꯕꯁꯤ ꯈꯨꯖꯤꯟ ꯈꯨꯅꯥꯡꯊꯣꯛ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯌꯥꯏꯕꯤ ꯃꯥꯡꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯝꯕꯒꯤ ꯇꯥꯂꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯈꯨꯟꯊꯛ ꯄꯅꯥ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯌꯦꯛꯅꯖꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯈꯛꯇꯅꯤ꯫ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯤ ꯑꯃꯒ ꯑꯃꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯨꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯟꯗꯨꯅ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤꯕꯅꯤꯗꯣ꯫ ꯃꯗꯨ ꯑꯩꯅ ꯎꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯣꯛꯇꯨꯅ ꯊꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯈꯨꯟꯊꯛ ꯄꯅꯥ ꯑꯃꯠꯇ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦꯗꯅ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯝꯗꯨꯅ ꯀꯨꯝꯂꯨꯔꯕꯗꯤ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯂꯧꯍꯧꯔꯒ ꯁꯨꯞꯅꯒꯤ ꯁꯔꯨꯛ ꯑꯃꯈꯛꯇꯃꯛ ꯄꯤꯔꯛꯇꯨꯅ ꯊꯥꯗꯣꯔꯛꯂꯤꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩꯒꯤ ꯂꯥꯔꯣꯏ ꯀꯌꯥꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯑꯉꯝꯕ꯫ ꯐꯔꯦ ꯑꯉꯝꯕ, ꯍꯧꯖꯤꯛꯇꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯦ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯌꯣꯏꯔꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯑꯉꯝꯕ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯐꯔꯦ ꯋꯥꯄꯨꯛꯇꯦꯝꯕ, ꯄꯣꯊꯥꯅꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯒꯤ ꯂꯥꯔꯣꯏ ꯀꯨꯜ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯊꯤꯔꯤꯕ
angamba sarik khambaki laroi kul adugi maraktagi amana e idairen sa yengune ada wang sauna marik kana hauriba pambi asibu haikum jinjin hariba uhai pambi adubu nattabrane wa adu tabada lairiba sing aduna su yengnare I matamadu makhoi taraga mapanna soida sumle haiduna makhoi haikum jinjin hariba u pambi aduge manakta parap sangsilli makoina adumna changsillabasu una asum thaptokibagum tawri masidagi makhoi kullado sap leptuna haikum jinjin aduda yengduna lei makoina adumna leptuna yengduna leiringai haikum jinjin adudi mafam amadagi mafam amada koichat chatpagumna su tawi madu ubada makhoi kunna ngasai ipu amaiba mairabana haikum jinjin hek ubaga khuru leitana khoiramjau haibatu aikhoidi kawredana kanadi laroi punamak khuru leitana punem jasido asumna laroi kul ado khuru leitana punem jari adumne he punem jabagidi haikum jinjin hariba uhoi pambi ado koicheng chenba lepkhri masidagidi makhoi kunna paraprap sangsilakli adumna sangsilakpada khudup tara rom watlingaida haikum jinjin adugi makhongta tinmu laimu mayam amana question phamduna sanaduna leiribado uri madu ubada angamba kulladuna hush ipu amaiba mairabana haibadu sumledana sidi phartraba tinmu laimu saroi ngaroi kayama haikum jinjin makhonda sanaduna leire kamdau sige adumna hairakpaduda manai amana aikhoi khuru leitana khurum jaduna makhoida haijau hairakkhibani amuktang tawduna dum yengsi adumna makhoya haineraduna khuru leitana khurumjari aduga manai amana haugatuna haikum jinjin makhongda khondin nabiriba khoyum layam punamak aikhoi kulna khurumjari ye adumna khurumbagi makhol ado hauna laurakpa aduda haikum jinjin makhongda sanaduna leiramba tinmu laimu sing ado phat jengthor I leiriba sing adudi angakpagi masakni kanana mamit ahum pali kanana masam isang sangli kanana masam imu muda natana masa phawa mukhiduna pumam mamli adugum laba kiraba khoyum layam singadu ubada lakliba angamba sari khambage laroi singadu di kibuna mipai thabai re matamaduda khwaidagi hena wang chawba mamit sangkangna panba laimu amana makhoi ki manak tamna paraprak chamsellai matamaduda makhoi kullado tasinduna liplaga lei adumna makhona leiringai wangring wangba amuba wang sawba to changsellaga hai nakhoi mafam masida kaidoba lakono mari makhong sengna hayu natrabadi nakhoi mafam masida yaibi lowgadoribani adumna hairakpaduta makhoi kul adudi kibuna loire matam aduda lakminariba makhoi kul aduki khwaigi lusingba laroi aduna tabiudo khoyum layo ngasi korong nongda haikum jinjin uhai asidagi uhai kharatang hektuna kari taw maming tubo kangrai bi haibani ni taw nangbo haikum jinjin hariba uhai asibu loktak laiji iron nongda ya hiptuna leiriba kangrai bi da pijaduna mahakpu aikhoi gi mateng pangbina ba haijagadoribani masiga wafam sei leiriba tinmu laimu matik achouba singna hoya biudo aduna aikhoina haikum jinjin uhai ase kharatang hekchakhige wafam adu tabata khwaidagi wang chawpa laimu aduna makhoida munna yengduna hairi nakhoina khoyumgi sadong oiriba kangaraibi bu haudoktuna aikum jinjin pijagane haiba hayu kari maram gidabak nakhoina kangaraibi bu haudokadoribanu kari sinthagi damaktano hayu madu natrabati hekpa yaroi adumna hairakpa aduta leiriba manaising adugi maraktagi khwaigi makok aduna haikrum jinjin ase kangraibida pijaraga tawhangadoriba thabaksing ado mahakna loina makhairi matam aduta laimu aduna adudi phare nakhoi masida ngahakta leiramu adumna haramlaga mahak haikrum jinjin makhongda phamduna leiriba laimu sing adugi manakta parap lakli aduga karigumba khara hainakhri adumna hainaraba lorba matungda phamduna leiramba laimu ama hawalaklaga tamba nupa kun adugi manakta changsilai adumna changsilakpa aduta makhoidi kibna loiri
Matam aduda wangding wangba khwangdigi hena wang chawba laimu aduga lunaduna lakliba laimu aduna kari haiba na khoina haibabo Loktak laiji ironungda yathuptuna leiriba kangraibi pu haudokane haiba phare phare kari maramdagi haudokadoribano kanana mafam mase taktuna na khoi lagribano adumna hanglakpaduta manai amana ipu amaiba mairabana haibadagi khoi lakcharibani sanbiduna haikum chinjindu khara khajekta pinabiu na khoina haikum chinjin na si heklaba matung kangraibida pijaragani Matamata kangaribidi na khoigi mateng pangbiu haibi yarloi haikum chinjin asidi mahangna yamna hauna pianna sakhigani tawgudabu mahakti na khoigi natheng pangbiu haibi yarloi wafam adu tabada lakliba manai kunnado ingak ngaklei aduga manai singadugi maraktagi amana takpiyudo he khuyum ibungo kari karam tawraga mahakpu akhoigi michangda leibiu haibi yarkani Karigidamak mahakna pamjaba haikum chinjin katlaba phawda mahakna aikhoigi mateng pangoidoribanu madugi maram haibiudo adumna hairakpa aduda haikum chinjin sangliba laimu aduna makhata na hairi taw lanmi sa haikum chinjin uhai ase aikhoina hekta hiningi piningi haiduna hekta heklaga nakhoida piba yabnati mahakti Loktak laiji ironungda yahitna leiriba kangaraibi ayaba yaudana hekpa yaba uhai nati uhai ase hekpa ngamangadabadi mahakna yaba mi adu khatada hekpa ngamangadabani maramaduna nakhoina haikum chinjin hekpa haibase oiraroidaba wafamni aduna nakhoi hallo nakhoigi michangda kaidonungda kangaraibi bu lepiu haibi yarakloi madugi maramdi mahakti aranba migi michang changdedo wa adu tabada laroi amana tabiu he khoyum ibungo landaba aikhoigi michang changbiu haiduna mahakpu kauthokadoribani aikhoina landba oirabadi mahana mateng pangdabado karisu kaiti tawgadabu aikhoina mafam masita lakliba se aikhoigi mateng pangbinaba aikhoi lande haibado khangan nanabagida laklibani ngasi phawba kunthak panana aikhoida ot naiduna leiribani Loktak pat asi makhoigi khubam numda paisinduna tawningbata tawduna leirakhibani taw lanmi Loktak pat asibu hadana miyoi amana pairami miyoi aduna pairingai matamda khunkha panagi mi punamaksu Loktak pat aduta injing longkhon tawduna nunga yabi marang kaina panjakhibani matamaduda mahakna kari amata haidi Kunkha panagi miyoi singna kunthak panada chatpada karigumba thingba mata leiti kunthak panana su kunkha panada chatpada karimata thingba leiti adubu handak angamba sari khambana hek pai khibadugidi kunthak panana kunkha panada chatke haiba taragati nakhoina tariat chenkhai lawredana marudanatana Loktak pat asibusu mahakna paisinduna kunthak panabu nakhoina ot nairi mama ngaida makhoina pairingaidati Kunthak pana amadi kunkha pana animak nungsi chanana lemlei ngaram tanduna khoipa lampa tawduna yamma nungai leijaramlibani maduga nakhoina chummiga su haijaba sari satkhro chalo aikhoina saroklabadi nakhoi amata hinglaroi mafam masida nakhoibu yaibi lawduna halaragani adumna khoyum layam sing aduna saurakpa aduta lakliba makhoi tamba laloi kul ado kibuna loiri adubu angamba sari khambana upayama tawduna helaktaba yade haiduna su yathang taroklibani maramaduna hekle karai hektre karai makhoi matha saba haibado oiri masidigi makhoi laroi kul aduna ahal oiraba amaiba mairabana hairakhiba makhoida kok nonduna haijau adu oirabadi yarakani hairakibado ningsingduna makhoina leiramliba khoyum layam sing aduta makok nonduna khoirumjari aduga haikum chinjin asi kharada waraba so hekchakige haiduna khurumjari adumakpu haikum chinjin makhongda khondinnariba tinmu lainmu singadunadi amattadi lairadana machet phawba piroi mana phawba piroi haiduna yaraktrei masidagidi laroi kul aduna siraga si changga chang haiduna makhoigi khusu thalan ado satorakli aduga khoyum layam sing aduga lanthingnagani haiduna songthorakli adunna sem sarakpa aduda haikum chinjin makhongda khondin naduna leramliba tinmu laimu sing adudi khuba khuduna nukli
ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯂꯥꯟꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯉꯛꯄꯁꯨ ꯄꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯂꯥꯛꯂꯤꯕ ꯇꯝꯕ ꯀꯨꯜ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯈꯨꯠꯁꯨꯊꯥꯡ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯇꯝꯕ ꯀꯨꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯥꯛꯅꯕꯤꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯂꯩꯔꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟꯗ ꯀꯥꯈꯠꯇꯨꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯃꯍꯩ ꯍꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯃꯊꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯊꯛꯇꯒꯤ ꯂꯥꯏꯃꯨ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯪꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯪꯊꯔꯛꯄꯗ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯅꯅꯕꯒꯤ ꯀꯥꯔꯛꯂꯤꯕ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯃꯈꯣꯡ ꯇꯦꯛꯄ ꯃꯈꯨꯠ ꯇꯦꯛꯄ ꯅꯠꯇꯅ ꯃꯉꯛ ꯇꯦꯛꯄ ꯌꯥꯎꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯤꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯁꯣꯛ ꯑꯄꯟꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯔꯥꯞꯄꯗꯒꯤ ꯆꯤꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯣ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯆꯥꯟꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕ ꯃꯈꯣꯏꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯈꯟꯅꯕꯃꯛ ꯎꯗ꯭ꯔꯕꯁꯨ ꯃꯩꯅꯝ ꯑꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯩꯅꯝ ꯑꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯩꯔꯥꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅꯁꯨ ꯆꯨꯝꯃꯤ, ꯃꯈꯣꯏ ꯇꯝꯕ 5 ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ, ꯃꯈꯣꯏ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯃꯥꯡꯂꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏ ꯀꯨꯜ ꯑꯃꯠꯇ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯏꯄꯨ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯈꯣꯏꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯂꯛꯇ꯭ꯔꯕꯗꯤ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯀꯅꯤ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯨꯒꯅꯨ꯫ ꯑꯩ ꯏꯁꯥꯃꯛ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯠꯇꯨꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯑꯗꯨ ꯍꯦꯛꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯑꯩꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯅꯝꯗꯨꯅ ꯍꯦꯛꯀꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯂꯥꯔꯣꯏ ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯔꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯂꯥꯔꯣꯏ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯦꯜꯂꯛꯂꯤꯕ ꯂꯥꯔꯣꯏ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯗꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕ꯭ꯔꯥ ꯈꯪꯗꯦ, ꯐꯔꯛ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯔꯣꯏ ꯑꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯤ꯫ ꯑꯗꯨꯒ ꯆꯠꯈꯤꯕ ꯂꯥꯟꯃꯤ 19ꯒꯤ ꯃꯅꯨꯡꯗ 19 ꯁꯤꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩ ꯈꯛꯇꯃꯛ ꯍꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯇꯥꯎ ꯂꯥꯔꯣꯏ, ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ ꯄꯨꯅꯦꯝꯖꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯍꯥꯟꯅꯅ ꯀꯂꯪꯀ ꯁꯤꯡꯂꯨꯕ꯭ꯔꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯄꯥꯝꯕꯤ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯑꯩꯈꯣꯏꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯄꯥꯝꯕꯤ ꯑꯗꯣ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯗꯤ ꯁꯨꯛꯌꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯄꯨ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯔꯨꯝꯖꯕꯗꯒꯤ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯅꯥꯛ ꯌꯧꯁꯤꯟꯕ ꯐꯪꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯃꯈꯣꯡꯗ ꯏꯄꯨ ꯑꯃꯥꯏꯕꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯔꯝ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯡꯒꯔꯥꯏꯕꯤ ꯍꯧꯗꯣꯛꯄ ꯌꯥꯔꯣꯏ,
ꯀꯥꯡꯒꯔꯥꯏꯕꯤꯗꯤ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯗꯨꯅ ꯍꯨꯏꯌꯦꯟ ꯂꯥꯟꯁꯤꯡꯅꯔꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯂꯩꯔꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯍꯩꯀꯨꯝ ꯆꯤꯡꯖꯤꯟꯗ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯎꯊꯛꯇꯒꯤ ꯂꯪꯊꯔꯛꯄꯗ ꯃꯀꯣꯛ ꯀꯥꯏꯕ ꯃꯈ꯭ꯋꯥꯡ ꯇꯦꯛꯄꯗ ꯅꯠꯇꯅ ꯃꯉꯛꯁꯝ ꯇꯦꯛꯇꯨꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯤꯈꯤꯕꯅꯤ ꯑꯩꯁꯨ ꯍꯩꯀꯨꯝ ꯆꯤꯡꯖꯤꯟ ꯍꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯔꯛꯄꯗꯒꯤ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯄꯥꯎ ꯑꯁꯦ ꯑꯉꯝꯕꯗ ꯇꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯆꯦꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯍꯤꯡꯂꯝꯂꯔꯣꯏ ꯑꯉꯝꯕ ꯑꯗꯨꯝꯅ ꯂꯥꯏꯔꯣꯏ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯄꯨ ꯑꯩꯕꯨ ꯐꯠꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤ ꯍꯧꯗꯣꯛꯄꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯅꯤ ꯏꯄꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩ ꯂꯩꯔꯤꯀꯣ ꯑꯩꯁꯦ ꯑꯃꯥꯏꯕꯅꯤꯅꯦ ꯑꯃꯥꯏꯕ ngasi phawda amaiba mairabana ngamkhidaba thabak amata leiti ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯀꯥꯡꯒꯔꯥꯏꯕꯤꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈꯣꯌꯨꯝ ꯃꯇꯤꯛ ꯑꯆꯧꯕ ꯑꯃ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯡꯒꯔꯥꯏꯕꯤ ꯃꯍꯥꯛ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯔꯦꯝꯕꯗ ꯂꯥꯔꯣꯏ ꯀꯨꯟ ꯃꯥꯡꯍꯟꯈ꯭ꯔꯕ ꯄꯥꯝꯃꯨꯏꯗ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯅꯕꯒꯤ ꯇꯧꯔꯤꯕꯁꯦ ꯇꯣꯛꯂꯁꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯃꯇꯤꯛ ꯑꯆꯧꯕ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯣꯏꯅ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯥꯡꯒꯔꯥꯏꯕꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯀꯔꯁꯨ ꯂꯩꯇꯕ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯕꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯇꯥꯎ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯇꯥꯛꯄꯤꯌꯨ ꯏꯄꯨ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝꯅꯣ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯀꯔꯤꯒꯨꯝꯕ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯗꯤ ꯂꯥꯜ ꯑꯁꯤ ꯄꯥꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯔꯣꯏ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯜ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯥꯜ ꯑꯣꯏꯔꯔꯣꯏ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯥꯟ ꯑꯣꯏꯔꯅꯤ ꯀꯥꯡꯒꯔꯥꯏꯕꯤꯒꯤꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯥꯟꯃꯤ ꯄꯨꯊꯣꯔꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯧꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯄꯨꯊꯣꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯂꯥꯏ ꯃꯁꯦꯝ ꯌꯥꯟꯊꯠꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯃ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯟꯗꯤꯠ ꯑꯃꯥꯏꯕꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯗꯧꯔꯤꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯄꯨ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯅꯁꯨ ꯁꯔꯤꯛ ꯈꯝꯕꯅꯤ ꯑꯩꯒꯤ ꯏꯈꯥꯗ ꯅꯤꯡꯊꯧ ꯑꯁꯤ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯃꯉꯛ ꯀꯜꯂꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯃꯍꯥꯛꯅ ꯌꯩꯊꯠꯂꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯏꯄꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯅꯤꯡꯊꯧꯒꯤꯗꯤ ꯅꯪꯅ ꯇꯥꯏꯅꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯡꯒꯔꯥꯏꯕꯤ ꯑꯃꯗꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯇꯥꯏꯅꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯨꯔꯁꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯅꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯀꯣꯔꯧ ꯑꯉꯥꯟꯕꯗ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯇꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯦ ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯔꯨꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯈꯤꯒꯦ ꯅꯈꯣꯏꯁꯨ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯋꯥꯏꯗ ꯍꯟꯋꯥꯏꯈ꯭ꯔꯣꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯍꯟꯈꯤ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏ 19 ꯍꯦꯟꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯂꯥꯔꯣꯏ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯑꯣꯏꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯀꯥꯡꯒꯔꯥꯏꯕꯤ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯉꯔꯥꯡ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯋꯥꯄꯨꯛ ꯇꯦꯝꯕꯅ ꯀꯧꯈꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯉꯁꯤ ꯑꯌꯨꯛ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯖꯔꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄꯒꯤꯗꯃꯛꯇ ꯋꯥꯄꯨꯛ ꯇꯦꯝꯕꯅꯁꯨ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯨꯅꯦꯝꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯗꯥ ꯑꯃ ꯊꯥꯔꯤ ꯑꯗꯨꯒ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏꯁꯤꯡꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯉꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯐꯩꯗꯥꯉꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ ꯇꯥꯕꯤꯌꯨ ꯑꯃꯥꯏꯕ ꯉꯍꯥꯟ ꯀꯣꯔꯧ ꯅꯣꯡꯗꯒꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯈꯨꯟꯊꯛ ꯄꯅꯥꯗ ꯇꯠꯇꯅ ꯀꯥꯏꯍꯧꯗꯨꯅ ꯍꯨꯌꯦꯟ ꯂꯥꯟꯁꯤꯡꯅꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯃꯤ ꯑꯃꯠꯇ ꯀꯨꯝꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯗꯨꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯑꯃ ꯑꯣꯏꯅ ꯍꯨꯌꯦꯟ ꯂꯥꯟꯊꯦꯡꯅꯖꯨꯔꯤ ꯑꯗꯨꯕꯨ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯑꯉꯝꯕ ꯑꯣꯏꯔꯤꯕ ꯁꯔꯤꯛ ꯈꯝꯕꯒꯤ ꯂꯥꯔꯣꯏꯁꯤꯡꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯔꯣꯏꯁꯤꯡꯅ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯃꯈꯣꯏꯗ ꯊꯥꯡ ꯇꯥ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯪꯗꯦ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯍꯦꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯟꯈꯠꯂꯤꯕꯅꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯃꯥꯏꯊꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝ ꯇꯥꯛꯄꯤꯌꯨꯗꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯐꯩꯗꯥꯉꯝꯕꯅ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯃꯗꯨꯒꯤ ꯃꯔꯝ ꯆꯥꯎꯅ ꯂꯩ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯃꯍꯥꯛ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯃꯈꯣꯏꯗ ꯆꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯅ ꯇꯥꯛꯄꯤꯌꯨ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤ ꯋꯥꯐꯝ ꯑꯔꯨꯕ ꯂꯩꯔꯕꯅꯣ ꯇꯥꯎ ꯏꯕꯨꯡꯉꯣ ꯋꯥꯄꯨꯛ ꯇꯦꯝꯕ ꯃꯈꯣꯏꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯗ ꯌꯥꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯨꯔꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯥꯡꯒꯔꯥꯏꯕꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯃ ꯀꯧꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯅꯩꯍꯠꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯇꯕ ꯌꯥꯔꯣꯏ ꯀꯥꯡꯒꯔꯥꯏꯕꯤꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯅꯕ ꯇꯧꯔꯣꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯏꯄꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥ ꯑꯗꯨꯗꯤ ꯍꯧꯕꯨ ꯍꯧꯗꯣꯛꯈ꯭ꯔꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯁꯥꯅꯤꯗꯣ ꯃꯍꯥꯛꯄꯨ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯃꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯈꯦꯔꯛ ꯍꯟꯅ ꯇꯥꯛꯄꯤꯈꯤꯕ ꯃꯔꯩꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏ ꯃꯗꯨ ꯅꯠꯇꯕ ꯄꯥꯝꯕꯩ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨꯅꯦ ꯏꯄꯨ ꯇꯥꯎ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥ ꯑꯗꯨ ꯀꯧꯊꯣꯛꯇꯕꯃꯛ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯊꯝꯍꯧꯗ꯭ꯔꯕꯗꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯈꯨꯟꯊꯛ ꯄꯅꯥꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯞꯅ ꯍꯥꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯒ ꯄꯥꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯄ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯋꯥꯄꯨꯛ ꯇꯦꯝꯕꯅ ꯏꯄꯨꯅ ꯐꯅꯅꯕ ꯁꯤꯟꯕꯤꯌꯨ ꯀꯥꯡꯒꯔꯥꯏꯕꯤ ꯀꯧꯊꯣꯛꯀꯦꯔꯥ ꯀꯪꯉꯥ ꯀꯧꯊꯣꯛꯀꯦꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯗꯤ ꯏꯄꯨ ꯀꯥꯡꯒꯔꯥꯏꯕꯤꯁꯤ ꯍꯧꯖꯤꯛ ꯏꯄꯨ ꯏꯕꯥꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯀꯧꯊꯣꯛꯂꯨꯁꯤꯔꯥ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯉꯝꯕ ꯊꯕꯛ ꯑꯁꯤꯗ ꯉꯥꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯁꯣꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯇꯥꯕꯤꯔꯦꯗꯅ ꯏꯄꯨ ꯑꯃꯥꯏꯕ ꯐꯩꯗꯥꯉꯝꯕꯅ ꯍꯥꯏꯈꯤꯕꯗꯣ ꯃꯈꯣꯏꯗꯤ ꯍꯥꯟꯅꯅ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯅꯕ ꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕꯁꯦ ꯊꯕꯛ ꯑꯁꯦ ꯊꯤꯡꯊꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯉꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯄ ꯆꯠꯂꯁꯤ ꯑꯉꯝꯕ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯍꯥꯏ ꯋꯥꯄꯨꯛ ꯇꯦꯝꯕ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏ ꯀꯥꯡꯒꯔꯥꯏꯕꯤ ꯍꯧꯒꯠꯂꯣ ꯍꯩ ꯍꯥꯏꯗꯅ ꯀꯧꯔꯒ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯀꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯎ ꯅꯣꯡꯕꯤꯔꯦꯜ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯎꯍꯩ ꯑꯃ ꯍꯦꯛꯂꯨꯗꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯥꯡꯒꯔꯥꯏꯕꯤ ꯍꯧꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯅꯈꯣꯏ ꯂꯥꯟꯃꯤ ꯈꯔ ꯁꯦꯝ ꯁꯥꯔꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯥꯡꯒꯔꯥꯏꯕꯤꯅ ꯆꯥꯅꯅꯕ ꯎꯍꯩ ꯑꯗꯨ ꯍꯦꯛꯄ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯀꯔꯤ ꯀꯔꯝꯕ ꯎꯍꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯎꯍꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯎꯍꯩ ꯑꯗꯣ ꯍꯦꯛꯄ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ